ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯇꯣꯟ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯆꯞꯁꯤꯟꯅꯗꯨꯅ ꯌꯥꯝ ꯋꯥꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯇꯥꯎ ꯍꯦꯟꯕꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕ ꯃꯃꯥꯅ ꯌꯥꯝ ꯋꯥꯅ ꯃꯈꯣꯡ ꯑꯅꯤ ꯆꯞꯁꯤꯟꯅꯗꯨꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯇꯞꯂꯤ ꯇꯞꯂꯤ ꯌꯥꯝ ꯋꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯃꯥ ꯀꯩꯗꯧꯔꯒꯦ? ꯀꯩꯊꯦꯜ ꯆꯠꯄꯅꯦꯅ ꯆꯠꯈ꯭ꯔꯒ ꯅꯈꯣꯡꯗꯨ ꯆꯞꯁꯤꯟꯅꯔꯒ ꯌꯥꯝ ꯋꯥꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯇꯨꯁꯤꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯐꯖꯇꯣꯟ ꯃꯃꯥꯏꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯂꯒ ꯑꯁ ꯀꯗꯥꯏꯗꯒꯤ ꯇꯨꯁꯤꯟꯕꯅꯣ? ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯂꯣꯏꯔꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯆꯤꯠ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯑꯩꯕꯨ ꯑꯃꯥꯡꯁꯪ ꯐꯥꯎꯗ ꯊꯥꯡꯉꯨ ꯂꯥꯎ꯫ ꯌꯥꯗ꯭ꯔꯦ, ꯑꯩ ꯁꯤꯗꯒꯤ ꯍꯦꯛ ꯂꯦꯡꯉꯨꯕꯗ ꯁꯣꯏꯗꯅ ꯇꯥꯔꯛꯑꯅꯤ꯫ ꯏꯃꯥ ꯆꯤꯠ ꯇꯧꯔꯤ, ꯄ꯭ꯔꯞ ꯂꯥꯛꯑꯣꯅꯦ꯫ ꯍꯔꯤ ꯑꯩꯗꯤ ꯀꯔꯤ ꯃꯥꯜꯂꯨꯔꯤ? ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯍꯥꯏꯕꯅꯦ꯫ ꯐꯤꯔꯣꯜꯁꯤꯗ ꯃꯥꯡꯁꯤꯟꯕ ꯇꯥꯔꯤ, ꯄ꯭ꯔꯞ ꯂꯥꯛꯑꯣ꯫ ꯍꯦꯟꯕ ꯅꯣꯛꯂꯒ ꯏꯇꯥꯎ, ꯏꯃꯥꯁꯦ ꯁꯣꯏꯗꯅ ꯆꯤꯠꯄ ꯇꯥꯔꯤ, ꯂꯦꯞꯇꯅ ꯂꯩꯔꯅꯨ, ꯑꯃꯨꯛꯇ ꯊꯥꯡꯖꯤꯟꯕꯤꯔꯨꯁꯣ꯫ ꯊꯣꯏꯕ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯈꯔ ꯊꯨꯅ ꯂꯥꯎꯅꯦꯍꯦ, ꯊꯦꯡꯒꯨ ꯈꯣꯡꯊꯥꯡ ꯇꯧꯔꯅꯨ, ꯑꯩ ꯆꯤꯠ ꯇꯧꯔꯦ, ꯈꯣꯡꯁꯤ ꯆꯞꯁꯤꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯅꯦ, ꯋꯥꯒ ꯀꯟꯅ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯅꯥꯟꯊꯗꯧ ꯇꯧꯏ꯫ ꯊꯣꯏꯕ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯒꯟꯁꯤꯗ ꯀꯣꯜꯂꯣ꯫ ꯐꯖꯇꯣꯟ ꯅꯣꯟꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯀꯣꯜꯂꯛꯏ꯫ ꯊꯣꯏꯕ ꯃꯃꯥꯕꯨ ꯄꯣꯠꯇꯨꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯐꯖꯇꯣꯟ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯃꯆꯥ, ꯇꯞꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ? ꯆꯤꯠꯀꯦ ꯇꯧꯏꯅꯦ꯫ ꯂꯣꯏꯔꯦ ꯍꯩꯅꯗꯕꯅ, ꯑꯝꯇ ꯄ꯭ꯔꯞ ꯆꯠꯂꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯂꯣꯏꯔꯦ, ꯅꯨꯄꯤ ꯎꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯅꯝ ꯃꯍꯥ ꯋꯪ ꯅꯝꯂꯕꯗꯤ ꯅꯨꯄꯤꯒ ꯂꯣꯏꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯆꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥ, ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯊꯣꯏꯕ ꯇꯟꯗꯅ ꯈꯨꯝꯂꯨꯗ꯭ꯔꯤ꯫ ꯑꯃꯥꯡꯁꯪ ꯑꯗꯨ ꯌꯧꯅꯕ ꯇꯍꯥ ꯆꯠꯂꯤ꯫ ꯌꯧꯔꯦ꯫ ꯈꯪꯍꯧꯗꯦ ꯐꯖꯇꯣꯟ ꯃꯆꯥꯒꯤ ꯅꯥꯡꯒꯜꯗꯒꯤ ꯐꯟ ꯆꯣꯡꯊ ꯇꯍꯥ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯂꯒ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯍꯦꯟꯕꯅ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤꯅꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯅꯥꯇꯣꯟꯗꯨꯅ ꯏꯁꯥꯁꯤꯗ ꯃꯅꯝ ꯑꯃꯨꯛꯇ ꯁꯨꯠ ꯅꯝꯃꯨ꯫ ꯏꯃꯥ ꯊꯥꯡꯉꯨꯕꯗꯨꯒꯤ ꯊꯤꯅꯝꯒ ꯅꯝꯕ꯭ꯔꯥꯅ ꯁꯤ ꯑꯃꯨꯛꯇ ꯅꯝꯂꯛꯑꯣꯕ꯫ ꯍꯦꯟꯕ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯅꯥꯇꯣꯟꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯃꯅꯝ ꯁꯨꯠ ꯍꯦꯛꯇ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯤꯅꯝꯗꯤ ꯃꯣꯏꯅꯝꯗꯤ ꯈꯖꯤꯛ ꯆꯦꯜꯂꯤ꯫ ꯑꯗꯣ ꯌꯥꯅꯤ, ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅ ꯍꯨꯝꯗꯣꯛꯄꯗ ꯃꯅꯝ ꯀꯣꯛꯈꯤꯅꯤꯗ꯫ ꯌꯥꯒꯗ꯭ꯔꯅꯦ? ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯩꯔꯥꯡꯅ ꯅꯝꯊꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅꯕ ꯑꯩꯕꯨ ꯏꯆꯣꯞꯆꯣꯞꯅꯗꯅꯀꯣ꯫ ꯐꯤꯔꯣꯟꯁꯤ ꯍꯣꯡꯗꯣꯛꯈꯤꯁꯤꯔꯅꯦ ꯑꯩꯕꯣ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯃꯛꯇꯅ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯅꯣꯏ ꯂꯩꯔꯥꯡꯗꯤ ꯏꯪ ꯇꯞꯄꯅꯤꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ꯫ ꯊꯦꯡꯗꯁꯨ ꯑꯩꯈꯣꯏ ꯏꯇꯨꯗꯤ ꯃꯆꯤꯡ ꯐꯠꯇꯕꯅꯤꯅ ꯈꯖꯤꯛ ꯊꯦꯡꯅ ꯂꯥꯛꯄꯗ ꯑꯩꯕꯨ ꯈꯧꯔꯤ ꯆꯔꯝꯁꯦ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤ꯫ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤ, ꯀꯩꯗꯧꯔꯒꯦ? ꯑꯣꯏꯁꯦ ꯂꯥꯛꯑꯣ꯫ ꯑꯗꯣ ꯃꯅꯤꯗꯨꯁꯨ ꯌꯥꯎꯖꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯁꯤꯗ ꯃꯥꯁꯨ ꯈꯔ ꯌꯥꯎꯖꯔꯗꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯐꯪꯕꯁꯨ ꯌꯥꯕꯅꯤ꯫ ꯍꯧꯕ ꯆꯠꯂꯨꯕꯅꯤ, ꯇꯨꯝ ꯂꯩꯍꯧꯏ, ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯑꯁ ꯀꯥꯟꯗꯦꯁꯦ, ꯐꯪꯗꯕ ꯃꯥ ꯑꯗꯨꯝ ꯐꯪꯗꯅ ꯂꯩꯖꯅꯤ꯫ ꯐꯪꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯎꯅꯕ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯎꯅꯕ ꯃꯈꯣꯏꯗꯒꯤ ꯈꯨꯜ ꯑꯅꯤꯃꯨꯛ ꯂꯥꯞꯂꯒ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯄꯥꯎ ꯆꯦꯟꯈꯤꯕꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯄꯤꯛꯇꯛꯅ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯆꯦꯜꯂꯤꯕꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯉꯥꯏꯔꯝꯃꯤ꯫ ꯂꯝꯕꯦꯜꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨ ꯍꯦꯟꯕ ꯑꯃꯗꯤ ꯊꯣꯏꯕꯅꯁꯨ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎ ꯌꯥꯗꯦꯀꯣ꯫ ꯂꯩꯔꯥꯡꯅ ꯅꯪꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ, ꯅꯣꯡꯃꯇ ꯏꯕꯥꯅꯤ ꯎꯅꯕꯗ ꯅꯪꯅ ꯉꯥꯏꯔꯝꯕ ꯌꯥꯎꯈ꯭ꯔꯕꯣ? ꯌꯥꯗ ꯇꯧꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯂꯩꯔꯥꯡ? ꯁꯥꯎꯔꯅꯨꯕ꯫ ꯅꯣꯏꯒꯤ ꯈꯨꯜꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯁꯦ ꯌꯥꯝ ꯂꯥꯞꯄꯦ꯫ ꯑꯗꯨꯅꯅꯤ ꯌꯨꯝꯗꯒꯤ ꯉꯟꯅ ꯊꯣꯛꯂꯛꯑꯁꯨ ꯅꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯅꯕ ꯂꯥꯛꯄꯗꯗꯤ ꯍꯦꯛꯇ ꯃꯇꯝ ꯆꯪꯈꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯍꯦꯟꯕ ꯃꯥꯗꯤ ꯋꯥꯒ ꯍꯥꯏꯕ ꯅꯪꯕ ꯅꯠꯇꯦ꯫ ꯉꯥꯟꯊꯣꯏꯅ ꯃꯅꯥꯗꯨ ꯂꯩꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯊꯦꯡꯅ ꯂꯥꯛꯀꯅꯨ, ꯑꯩꯅ ꯍꯥꯟꯅ ꯅꯪ ꯉꯥꯏꯍꯟꯒꯅꯨ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯀꯌꯥꯔꯛꯅꯣꯕ ꯍꯥꯏꯔꯤꯗꯣ? ꯅꯪ ꯇꯥꯗꯦꯕ ꯅꯠꯇ꯭ꯔꯥ? ꯑꯌꯣꯏꯕ, ꯀꯩꯅꯣ ꯉꯥꯟꯊꯣꯏ, ꯅꯥꯏꯌꯦꯃꯤ, ꯅꯪꯒꯤ ꯍꯧꯅꯕꯤꯗ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯤ, ꯁꯦꯕꯨ ꯊꯥꯗꯣꯛꯎꯃꯦ꯫
ꯇꯥꯗꯦ ꯉꯥꯟꯊꯣꯏ ꯃꯅꯥꯗꯣ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯆꯤꯡꯂꯒ ꯆꯠꯂꯤ ꯑꯅꯤꯗꯨꯅ ꯈꯖꯤꯛ ꯂꯥꯞꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯉꯥꯟꯊꯣꯏ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯂꯦꯝꯅ ꯄꯤꯔ ꯐꯥꯎ ꯍꯦꯛ ꯄꯥꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯏꯇꯥꯎꯁꯦ ꯃꯥꯅ ꯁꯔꯨ ꯍꯦꯛ ꯅꯩꯈꯥꯏꯔꯤꯁꯦ ꯑꯃꯁꯤꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈ꯭ꯔꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯏꯇꯥꯁꯦ ꯌꯥꯝ ꯐꯕꯅꯤ ꯁꯨꯝ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯁꯥꯎꯗꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯪꯅꯒ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯗꯤ ꯗꯝ ꯍꯦꯛꯇ ꯐꯨꯊꯗꯧꯅꯤ ꯑꯩꯅ ꯍꯦꯟꯅ ꯑꯁꯨꯝꯕꯁꯦ ꯍꯩꯅꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅꯦꯕ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯂꯩꯔꯥꯡꯁꯦ ꯒ꯭ꯌꯥꯟꯅ ꯃꯔꯣꯜ ꯑꯃ ꯇꯥꯔꯤ ꯁꯤꯗꯕꯨ ꯑꯩꯅ ꯅꯪꯁꯦ ꯂꯧꯗꯅ ꯇꯣꯛꯀꯗ꯭ꯔꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯃ ꯇꯝꯕꯤꯒꯦ ꯇꯝꯃꯣ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯝꯃꯤ ꯇꯥꯅꯤꯡꯗꯦꯗ ꯑꯗꯨꯕꯨ ꯃꯪꯅꯤꯅ ꯑꯃꯨꯛꯇꯪꯒ ꯅꯠꯇꯦ ꯑꯩꯒꯤ ꯃꯪꯗ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤꯁꯦ 3-4ꯔꯛ ꯁꯨꯔꯕꯅꯤ ꯑꯩꯗꯤ ꯇꯣꯏꯃꯜꯂꯛꯄꯁꯤꯗ ꯆꯤꯡꯕꯨ ꯆꯤꯡꯅꯔꯛꯑꯕꯅꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯖꯥꯠꯂꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯉꯥꯎꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯕꯦꯝꯃ ꯑꯩꯅ ꯌꯦꯡꯂꯤꯕ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪ ꯈꯛꯇꯅꯤꯀꯣ ꯑꯇꯣꯞꯄ ꯅꯨꯄꯤꯗꯗꯤ ꯑꯩ ꯍꯟꯅꯐꯥꯎ ꯌꯦꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯠꯆꯤ ꯈꯜꯂꯝꯂꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯅꯥꯎꯄꯤ ꯑꯃ ꯃꯥꯒ ꯆꯍꯤ 3 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨꯅ 이나우피 혼독람라가니 아토빠 누피 ꯂꯧꯈ꯭ꯔꯕꯅꯤ ꯑꯣ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤ ꯐꯩ ꯑꯗꯨꯗꯤ ꯌꯦꯡꯉꯣꯕ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ ꯅꯪ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯅꯪ ꯅꯃꯤꯠꯊꯤꯠꯅ ꯌꯦꯡꯉꯣꯕ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏ ꯌꯦꯡꯗꯤ ꯌꯦꯡꯉꯨ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ ꯆꯪꯁꯤꯟꯈꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ 이로이바 ꯍꯩꯔꯁꯨ ꯍꯩꯇꯕ ꯁꯥꯔꯒ ꯏꯔꯥꯛꯅꯔꯒꯦ ꯂꯩꯔꯥꯡꯅ ꯃꯥꯏ ꯑꯩ ꯀꯟꯖꯔꯛꯁꯅꯤ ꯋꯥꯈꯜꯁꯤ ꯈꯟ ꯊꯣꯏꯕ ꯃꯃꯥꯏꯗꯨ ꯂꯩꯔꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯪ ꯅꯃꯤꯠꯇ ꯂꯥꯎꯊꯣꯛꯇꯨꯅ ꯑꯩꯅ ꯇꯨꯔꯦꯜꯁꯤꯗ ꯆꯣꯡꯊꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯋꯥꯏ ꯊꯥꯕꯁꯦ ꯅꯪ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤꯃꯗꯤ ꯅꯪ ꯑꯃꯛꯄ ꯌꯥꯎꯗ ꯈꯪꯍꯧꯔꯣꯀꯣ ꯊꯣꯏꯕꯅ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯁꯦ ꯊꯋꯥꯏ ꯑꯁꯤ ꯐꯥꯎ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯄꯥꯝꯃꯨꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯈꯛꯇꯤ ꯅꯪ ꯈꯪꯉꯨꯀꯣ ꯇꯥꯊꯣꯏꯕ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯩꯗꯤ ꯆꯨꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ ꯇꯥꯊꯣꯏꯕ ꯊꯣꯏꯕ ꯍꯧꯖꯤꯜꯂꯨꯔꯕ ꯀꯨꯝꯍꯩꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯒꯦ ꯈꯟ ꯂꯩꯔꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯪꯆꯣꯡ ꯆꯣꯡꯊꯩ ꯈꯜꯂꯨꯕꯗꯨꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯁꯤꯡꯗꯨꯅ ꯅꯩꯕꯒꯤ ꯀꯌꯥꯝ ꯊꯦꯜꯂꯤ ꯊꯦꯟꯗꯤ ꯈꯪꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨꯗꯤ ꯈꯨꯕꯣꯝ ꯈꯛꯇꯃꯛ ꯌꯥꯎꯔꯝꯂꯤ ꯊꯣꯏꯕ ꯆꯣꯠꯂꯕ ꯃꯈꯣꯡꯗꯨ ꯅꯥꯃ ꯊꯥꯡꯒꯠꯂꯒ ꯗꯥꯎ ꯌꯥꯔꯣꯏꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯃꯣꯏ ꯅꯝꯊꯤꯂꯝꯗ ꯍꯥꯟꯅ ꯋꯥꯁꯤꯜꯂꯨꯔꯤꯕ ꯀꯔꯤꯅꯣ ꯑꯩꯕꯨ ꯂꯩꯔꯥꯡꯒꯤ ꯃꯥꯡꯗꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯁꯩꯗ ꯂꯩꯔꯥꯡ ꯃꯍꯥꯛꯇꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ ꯇꯨꯔꯦꯜꯗꯨꯗꯒꯤ ꯆꯤꯡꯈꯠꯅ ꯇꯥꯊꯣꯏꯕ ꯀꯔꯤꯅꯣ ꯑꯗꯨ ꯉꯥꯎꯔꯤꯕꯗꯨꯕꯣ ꯇꯨꯔꯦꯜꯁꯦ ꯊꯤꯜꯂꯝꯕꯒꯤ ꯐꯔꯤꯕꯅꯤ ꯅꯪꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅ ꯐꯤꯡꯈ꯭ꯔꯦ ꯊꯣꯏꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯔꯥꯡ ꯇꯨꯔꯦꯜꯁꯦ ꯊꯦꯜꯂꯝꯃꯤ ꯇꯥꯊꯣꯏꯕ ꯉꯁꯤꯗꯤ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯦ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯃꯥꯡꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯇꯨꯔꯦꯜꯁꯤꯅ ꯊꯦꯜꯂꯝꯕꯒꯤ ꯐꯔꯕꯅꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯃꯇꯨꯡ ꯑꯩ ꯇꯥꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯃꯇ ꯍꯥꯏꯔꯔꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯎꯅꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯍꯦꯟꯕ ꯃꯥꯗꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯤ ꯊꯣꯏꯕ ꯃꯥ ꯃꯇꯣꯝꯇ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯈꯪꯍꯧꯗ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯛꯇꯅ ꯊꯣꯛꯂꯛꯄ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏ ꯏꯊꯛ ꯊꯛꯅ ꯊꯣꯏꯕꯗ ꯈꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯛꯏ ꯑꯅꯤꯗꯨ ꯄꯨꯂꯞ ꯇꯨꯁꯤꯜꯂꯤ ꯊꯣꯏꯕ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯀꯔꯤꯅꯣ ꯅꯃꯥꯏꯗꯨ ꯌꯥꯝ ꯊꯛꯂꯤꯗꯨꯕꯣ ꯑꯌꯤꯡꯕꯤ ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥꯈꯥꯡ ꯃꯔꯩꯗꯨ ꯆꯤꯛ ꯁꯨꯛꯇꯣꯛꯂꯒ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯁꯥꯎ ꯌꯥꯗꯦ ꯏꯕꯨꯡ ꯑꯌꯤꯡꯕꯤꯒ ꯂꯥꯛꯃꯤꯟꯅꯕ ꯊꯥꯖꯅ ꯑꯌꯤꯡꯕꯤꯕꯨ ꯆꯤꯡꯈꯠꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯊꯣꯏꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯎꯍꯧꯗꯕꯅꯤ ꯁꯥꯎꯕꯤꯔꯅꯨ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯂꯒ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯄꯅꯤ ꯑꯌꯤꯡꯕꯤ ꯎꯕꯗ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯟꯗꯣꯛꯈ꯭ꯔꯦ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯏꯗꯦꯗ ꯎꯍꯧꯗꯕꯕꯨ ꯑꯗꯨ ꯊꯥꯖ ꯃꯥꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ ꯁꯤꯗ ꯇꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯂꯥꯛꯄꯅꯤ ꯇꯥꯊꯣꯏꯕꯅ ꯊꯦꯡꯅꯗꯕꯒꯤꯅꯤ ꯑꯣ ꯑꯗꯨ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯆꯥ ꯅꯪꯗꯦ ꯑꯍꯤꯡꯕꯤ ꯀꯧꯏ ꯏꯕꯨꯡ ꯇꯥꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯛ ꯆꯠꯂꯨꯈꯤꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯇꯧꯔꯦ ꯍꯣꯏ ꯊꯣꯏꯕ ꯆꯠꯈ꯭ꯔꯤꯕ ꯑꯌꯤꯡꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯃꯁꯛꯁꯦ ꯅꯨꯡꯁꯤꯅꯦ ꯁꯥꯏꯗꯣꯟꯒ ꯀꯛꯂꯗꯅ
ꯃꯌꯥꯒꯁꯨ ꯄꯣꯔꯤꯕ ꯃꯥꯜꯂꯤ ꯌꯦꯡꯕꯗ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯊꯟꯅ ꯐꯖꯩꯗ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯅ ꯂꯩꯔꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯌꯦꯡꯂꯨꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ ꯀꯩꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯑꯣꯏꯗꯦꯗ ꯑꯩ ꯃꯤꯠ ꯀꯩꯁꯨ ꯌꯥꯝꯗꯦ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯆꯨꯝꯅ ꯌꯦꯡꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯃꯤꯠꯁꯦ ꯈꯣꯏꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯊꯣꯏꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯃꯛ ꯍꯧꯈꯤ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯟꯗꯛ ꯃꯔꯛꯁꯤ ꯊꯣꯏꯕ ꯃꯍꯥꯛꯀ ꯑꯏꯪꯕꯤ ꯑꯁꯤꯒ ꯌꯥꯝ ꯇꯣꯏꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗ ꯁꯛ ꯈꯪꯅꯔꯨꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯝꯃꯤ ꯑꯏꯪꯕꯤꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠꯁꯤꯃ ꯊꯣꯏꯕ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ ꯑꯏꯪꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯁꯤꯃꯛꯅ ꯂꯩꯔꯥꯡꯕ ꯀꯥꯎꯕꯗꯤ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕ ꯃꯍꯥꯛ ꯑꯏꯪꯕꯤꯒꯤ ꯃꯁꯛꯇ ꯉꯥꯎꯈ꯭ꯔꯦ ꯊꯣꯏꯕ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯑꯏꯪꯕꯤꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠꯁꯤꯃ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤꯕꯁꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯔꯤ ꯊꯥꯏꯅ ꯂꯩꯔꯥꯡꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗ ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯂꯒ ꯑꯍꯤꯡ ꯇꯨꯝ ꯌꯥꯈꯤꯗꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯏꯪꯕꯤ ꯊꯦꯡꯅꯕꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯑꯩꯒꯤꯁꯤꯕꯨ ꯑꯏꯪꯕꯤ ꯄꯥꯝꯂꯤꯖꯥꯠꯂꯣ ꯄꯥꯝꯕꯗꯤ ꯃꯥꯜꯂꯤ ꯌꯥꯗꯦꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥ ꯍꯦꯛ ꯎꯕꯗ ꯃꯤꯍꯨꯜꯁꯦ ꯐ꯭ꯔꯛ ꯐ꯭ꯔꯛ ꯍꯦꯛꯇ ꯆꯣꯡꯉꯦꯕ ꯑꯩꯕꯨ ꯀꯣꯏꯔꯁꯤꯔꯅꯦ ꯑꯏꯪꯕꯤꯁꯦ ꯂꯩꯔꯥꯡꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯂꯩꯔꯥꯡꯁꯨ ꯑꯏꯪꯕꯤꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯐꯖꯕꯗ ꯃꯥꯁꯨ ꯑꯩ ꯊꯥꯗꯣꯛꯅꯤꯡꯗꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯏꯪꯕꯤꯁꯤꯁꯨ ꯃꯤꯅ ꯀꯣꯏꯍꯟꯅꯤꯡꯗꯦ ꯄꯥꯝꯃꯨꯏꯌꯦꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯃꯥ ꯐꯖꯇꯣꯟꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯀꯧꯔꯛꯏ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯃꯃꯥꯒꯤ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯗ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯕꯁꯦ ꯈꯟꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯀꯧꯔꯁꯨ ꯌꯥꯕꯁꯤꯗ ꯈꯨꯟ ꯇꯔꯥ ꯂꯥꯟꯅ ꯇꯥꯅꯕ ꯀꯧꯏ ꯍꯣ ꯀꯩꯗꯧꯔꯤꯒꯦ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯂꯩꯌꯦ ꯃꯤꯔꯦꯝ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯊꯣꯏꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯀꯔꯤꯅꯣ ꯏꯃꯥ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯑꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯅꯪꯒ ꯈꯛ ꯂꯩꯕꯁꯤꯗ ꯅꯪꯗꯤ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡꯗꯤ ꯄꯥꯡꯉꯤ ꯍꯥ ꯄꯥꯡꯒꯦꯕ ꯅꯃꯥꯅꯕꯨ ꯄꯨꯝꯅꯃꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯁꯤꯗꯩꯁꯤꯗ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯅꯪꯅ ꯐꯝꯖꯥ ꯆꯥ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯔꯤꯕꯅꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯔꯛꯂꯗꯧꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯁꯨ ꯏꯃꯥꯗ ꯅꯥꯎꯊꯤ ꯁꯥꯖꯈꯤꯒꯦ ꯀꯩꯅꯣ ꯍꯌꯦꯡꯋꯥꯏ ꯅꯃꯧꯒ ꯂꯥꯛꯂꯒ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯣꯏꯅꯤ ꯊꯕꯛ ꯑꯃꯇ ꯁꯨꯍꯟꯗ ꯅꯃꯧ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯍꯜꯂꯒ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯔ ꯋꯥꯈꯣ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯗꯨꯗꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯗ꯭ꯔꯦꯍꯦ ꯈꯤꯇꯪ ꯉꯥꯏ ꯅꯇꯨꯗꯨꯅ ꯂꯥꯛꯂꯒ ꯑꯩꯁꯦ ꯐꯗꯤ ꯐꯔꯥ ꯁꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯧꯕ ꯑꯗꯨꯝꯕꯗꯨꯗꯤ ꯊꯣꯏꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯏꯃꯥꯁꯨ ꯈꯪꯖꯤꯜꯂꯨ ꯁꯛꯇꯥ ꯑꯁꯤꯒ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯇꯣꯛꯂꯝꯗꯥꯏ ꯊꯣꯏꯕꯅ ꯃꯥ ꯀꯩꯅꯣꯝ ꯍꯪꯒꯦꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏꯁꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯁꯨ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯅꯠꯇꯦ ꯁꯤꯒꯤ प्रमाणꯁꯦ ꯑꯁꯦꯡꯕ ꯊꯣꯛꯇꯅꯗꯤ ꯀꯩꯁꯨ ꯇꯧꯅꯔꯝꯃꯣꯏ ꯅꯠꯇꯦ ꯏꯃꯥ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯅꯨꯄꯤ ꯆꯥꯝꯃ ꯂꯣꯟꯕ ꯅꯨꯄꯥꯒ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯔꯝꯃꯒꯅ ꯀꯅꯥꯅꯣ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯆꯥꯛꯀ ꯍꯥꯒꯦ ꯇꯧ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯪꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯈꯨꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯨꯝꯂꯣꯏ ꯍꯔꯤ ꯍꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯛꯑꯣ ꯐꯖꯇꯣꯟ ꯃꯈꯨꯠꯇꯣ ꯍꯥꯝꯅ ꯍꯥꯝꯅ ꯅꯨꯄꯤ ꯆꯥꯝꯃ ꯂꯣꯟꯕꯒꯤ ꯅꯨꯄꯥꯗꯤꯅꯦ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯨꯝ ꯅꯧꯅ ꯄꯥꯟꯕꯗꯗꯤ ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯅꯣꯛꯅꯩ ꯊꯤꯅ ꯉꯥꯡꯕꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯄꯈ꯭ꯔꯥ ꯑꯣꯏꯍꯧꯔꯒꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯤ ꯅꯨꯄꯥꯅ ꯅꯨꯄꯤ ಫನ ꯂꯣꯜꯂꯕꯁꯨ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯃꯪ ꯑꯅꯤ ꯁꯨꯔꯕꯗꯤ ꯃꯌꯥꯝ ꯑꯁꯤꯅ ꯐꯖꯅ ꯍꯥꯏꯅꯗꯦ ꯃꯈꯣꯏꯕꯨ ꯃꯤꯠꯌꯦꯡ ꯆꯨꯝꯅ ꯌꯦꯡꯕꯤꯗꯦ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤꯗꯅꯤ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯆꯥꯝꯃ ꯂꯣꯟꯕꯒꯤ ꯅꯠꯇꯦ ꯄ꯭ꯔꯃꯥꯟꯒꯤ ꯋꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯅꯤꯈꯛꯀꯤ ꯋꯥꯅꯤ ꯑꯍꯨꯝ ꯁꯨꯅꯕ ꯂꯣꯟꯖꯔꯣꯏ ꯀꯥꯟꯗꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯌꯤꯡꯕꯤ ꯂꯨꯝꯕ ꯆꯠꯂꯨꯒꯦ ꯇꯟꯖꯥ ꯆꯥꯔꯗꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯗꯧ ꯃꯤꯅ ꯀꯍꯥꯟꯈꯤꯗꯅ ꯑꯔꯦꯝꯕꯗ ꯆꯥꯛꯅ ꯂꯩꯍꯧꯗꯣꯏ ꯁꯔꯨꯛ ꯏꯀꯥꯏ ꯈꯪꯗ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯏꯀꯥꯏꯕ ꯏꯀꯥꯏꯗꯕ ꯑꯌꯤꯡꯕꯤ ꯐꯪꯂꯒ ꯂꯣꯏꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯅꯤꯅ ꯅꯥꯛ ꯌꯦꯠꯇ ꯐꯝꯂꯒ ꯍꯨꯃꯥꯏꯒ ꯍꯨꯝꯂꯒ ꯑꯩꯅ ꯆꯥꯛ ꯆꯥꯕꯒ ꯁꯪꯕꯤꯕꯗꯣ ꯀꯌꯥꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯑꯩꯅꯒ ꯅꯣꯛꯐꯦꯠ ꯆꯥꯛꯀꯗꯣ ꯆꯈꯣꯝ ꯆꯥꯎꯅ ꯅꯝꯂꯒ ꯁꯨꯃꯥꯏꯅ ꯆꯥꯗꯣꯏꯅꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯟꯗ꯭ꯔꯪꯗ
ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛꯈꯨꯝꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯗ ꯍꯨꯛꯀꯦ ꯇꯧꯏ꯫ ꯐꯖꯇꯣꯟ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯍꯩ ꯑꯉꯥꯎꯕꯧ ꯁꯣꯅꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ? ꯅꯠꯇꯦ ꯅꯪꯕꯨ ꯍꯨꯏ ꯑꯣꯜꯂꯕ꯭ꯔꯣ ꯂꯨꯈꯥꯛ ꯆꯥꯒꯦ ꯇꯧꯔꯤꯕꯗꯣ? ꯊꯣꯏꯕ ꯏꯈꯪ ꯈꯪꯅ ꯇꯍꯥꯅ ꯂꯨꯈꯥꯛꯇꯨ ꯐꯠꯊꯥꯗꯔꯒ ꯑꯁ ꯁꯣꯏꯔꯝꯅꯤꯗ ꯇꯤꯟꯊ꯭ꯔꯣꯛ ꯃꯥꯟꯕꯁꯤꯗꯤ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯈꯤꯗꯦ ꯍꯥꯏꯗꯤ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ꯫ ꯏꯃꯥꯁꯨ ꯂꯣꯏꯁꯤꯟꯕꯁꯤ ꯐꯥꯎꯗꯤ ꯌꯥꯎꯕꯤꯔꯛꯄ ꯌꯥꯕꯅꯤ, ꯐꯦꯡꯕꯅ ꯑꯩꯅ ꯐꯦꯡꯂꯁꯨ꯫ ꯁꯤ ꯈꯛ ꯇꯧꯕꯕꯨ ꯑꯩ ꯑꯃꯨꯛ ꯌꯥꯎꯈꯤꯗ꯭ꯔꯣ? ꯌꯥꯎꯔꯣꯏ ꯑꯩ ꯊꯕꯛ ꯂꯩ ꯊꯦꯡꯂꯕꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯊꯣꯛꯄ ꯂꯣꯏꯁꯤꯜꯍꯧꯔꯣ꯫ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯅꯈꯣꯡꯗꯣ ꯆꯞꯂꯒ ꯑꯃꯨꯛ ꯍꯜꯂꯣ, ꯍꯟꯗꯛꯇꯤ ꯑꯩ ꯊꯥꯡꯕꯒ ꯉꯝꯂꯣꯏꯀꯣ꯫ ꯈꯣꯡ ꯍꯥꯝꯕ ꯊꯦꯝꯒꯦ ꯈꯜꯂꯝꯕꯅꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯅꯪꯅ ꯄꯜꯂꯛꯇꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯑꯩꯅꯦ ꯑꯃꯨꯛꯇ ꯈꯣꯡ ꯍꯥꯝꯕ ꯊꯦꯝꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯇꯣꯟ ꯊꯣꯛꯈꯤ꯫ ꯊꯣꯏꯕ ꯃꯍꯥꯛꯁꯨ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯍꯧꯏ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕ ꯍꯦꯟꯕꯒ ꯂꯩꯔꯥꯡ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯍꯦꯟꯕꯅ ꯃꯌꯨꯝ ꯆꯠꯍꯟꯈ꯭ꯔꯒ ꯃꯥꯅ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯖꯤꯟ ꯑꯌꯤꯡꯕꯤ ꯂꯣꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯤ ꯍꯦꯟꯕꯗꯒ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯍꯦꯛ ꯈꯪꯈꯤꯕꯗ ꯂꯩꯔꯥꯡꯗ ꯄꯥꯎ ꯌꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏ ꯊꯣꯛꯂꯛꯇꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯃꯈꯨꯠꯇ ꯄꯨꯜ ꯑꯃ ꯄꯥꯏ ꯑꯌꯤꯡꯕꯤ ꯃꯍꯥꯛ ꯊꯥꯖꯒ ꯂꯣꯏꯅꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯍꯥꯛꯁꯨ ꯊꯣꯏꯕ ꯎꯕꯗ ꯃꯊꯣꯡ ꯈꯪꯗ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯊꯥꯖ ꯑꯌꯤꯡꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯑꯌꯤꯡꯕꯤ ꯇꯥ ꯊꯣꯏꯕꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤꯀꯣ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯥꯗꯦꯕ꯫ ꯊꯣꯏꯕꯅ ꯊꯥꯖ ꯏꯁꯤꯡ ꯁꯣꯛꯂꯨꯗꯣꯏꯔꯣ? ꯁꯣꯛꯂꯨꯗꯣꯏꯅꯦ꯫ ꯇꯥ ꯊꯣꯏꯕꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁ꯭ꯋꯥꯏꯗ? ꯀꯩꯁꯨ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯂꯝꯃꯤꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯇꯥ ꯊꯣꯏꯕ ꯅꯨꯡꯁꯤꯠ ꯆꯥꯕꯤꯍꯧꯈꯣꯀꯣ, ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯆꯠꯄ ꯍꯧꯏ꯫ ꯊꯣꯏꯕꯅ ꯑꯁ ꯆꯠꯈ꯭ꯔꯦꯅꯦ, ꯑꯩꯕꯨ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯂꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯌꯤꯡꯕꯤꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯈꯠꯂꯛꯏꯁꯤꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯎ ꯌꯥꯗꯕ ꯃꯌꯥꯝꯁꯤꯒ ꯑꯩꯕꯨ ꯑꯍꯤꯡꯒ ꯇꯨꯝ ꯌꯥꯗ꯭ꯔꯕꯅꯦ ꯍꯥꯏꯕ ꯃꯤꯅ ꯍꯥꯟꯈꯗ꯭ꯔꯥ ꯑꯁꯤꯗ ꯈꯟꯕꯗ ꯂꯋꯥꯏ ꯁꯝꯒꯁꯦ ꯀꯦꯜꯂꯕꯅꯤ꯫ ꯀꯥꯟꯗꯦ, ꯑꯩ ꯃꯥꯏ ꯄꯥꯟꯕ ꯌꯥꯗꯦ, ꯑꯩ ꯃꯥꯏ ꯄꯥꯜꯂꯣꯏꯗꯧꯅꯤ, ꯏꯀꯥꯏꯕ ꯈꯪꯂꯣꯏꯗꯧꯅꯤ꯫ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯔꯗꯤ ꯊꯣꯏꯕ ꯅꯪꯅ ꯃꯥꯏ ꯁꯣꯟꯕ ꯌꯥꯗꯦ꯫ ꯊꯣꯏꯕ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯂꯤꯕ ꯑꯌꯤꯡꯕꯤꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯩ꯫ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯍꯣ ꯑꯌꯤꯡꯕꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯩꯕꯨꯔꯥ? ꯃꯥꯅꯦ꯫ ꯀꯩ ꯂꯩꯔꯒꯦ ꯇꯥ ꯊꯣꯏꯕ? ꯊꯣꯏꯕꯅ ꯑꯄꯟꯕ ꯂꯩꯇ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯊꯥꯖ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯤ꯫ ꯑꯌꯤꯡꯕꯤ ꯉꯛꯅ ꯀꯩ ꯍꯥꯏꯕꯅꯣ ꯇꯥ ꯊꯣꯏꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯊꯥꯖꯅ ꯑꯍꯤꯡꯕꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯍꯥꯛ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯉꯥꯏꯍꯥꯛꯀꯤ ꯄꯪꯉꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯑꯌꯤꯡꯕꯤ, ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯛꯇꯕ, ꯑꯩ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯇꯥ ꯊꯣꯏꯕ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯤ꯫ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯑꯃꯒꯃꯨꯛ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ꯫ ꯑꯣꯏꯒꯗꯧꯕ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯧꯕ ꯃꯤꯁꯛꯇꯣ ꯑꯗꯨꯒ ꯈꯛ ꯑꯩ ꯅꯨꯡꯁꯤꯅꯒꯦ ꯈꯟꯅ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯤꯁꯛꯇꯣ ꯑꯩ ꯑꯣꯏꯖꯔꯒꯦ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯐꯨꯗꯤꯠ ꯐꯨꯅ ꯅꯣꯡ ꯃꯥꯅ ꯇꯥꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯇꯤ ꯑꯩ ꯑꯗꯨꯝ ꯈꯣꯡꯐꯝ ꯂꯦꯡꯗ ꯂꯦꯞꯀꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯌꯤꯡꯕꯤ, ꯏꯕꯥꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯃꯛ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯑꯌꯤꯡꯕꯤ ꯃꯥꯕꯨ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯊꯣꯏꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯂꯩꯔꯥꯡꯒ ꯎꯅꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯍꯩꯈꯥꯁꯤꯡꯗꯨ ꯊꯣꯏꯕꯗ ꯄꯤꯔꯛꯏ꯫ ꯁꯤꯇꯥ ꯊꯣꯏꯕ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯍꯩꯈꯥ ꯑꯊꯨꯝꯕꯤꯗꯨꯅꯤ, ꯑꯩꯅ ꯅꯪ ꯄꯤꯖꯅꯤꯡꯕꯒꯤ ꯍꯦꯛꯂꯒ ꯄꯨꯔꯛꯏꯅꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ ꯂꯩꯔꯥꯡ ꯅꯪꯁꯦ, ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏ꯫ ꯑꯁꯤꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯕ ꯃꯈꯩ ꯅꯨꯡꯁꯤꯔꯤꯁꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯅ ꯀꯅꯥ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯈꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ꯫ ꯑꯗꯨ ꯂꯩꯔꯥꯡ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯀꯨꯏꯔꯦ꯫ ꯃꯁꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗ ꯂꯩꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯐꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯂꯩꯔꯗꯧꯅꯤ ꯑꯩ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯔꯕꯅꯤ꯫ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯑꯉꯥꯡ ꯎꯅꯈꯤꯁꯅꯨ꯫ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎ ꯑꯩ ꯉꯥꯏꯒꯦ꯫ ꯑꯗꯨ ꯂꯩꯔꯥꯡ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯒꯗꯤ ꯏꯔꯥꯡ ꯇꯧꯅꯒꯅꯨꯀꯣ, ꯑꯗꯨꯃꯥꯏꯅꯒ ꯅꯪꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯁꯤꯈꯤꯗꯣꯏꯅꯤ꯫ ꯇꯧꯔꯗꯧꯅꯤ ꯃꯥꯒꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯅ ꯄꯜꯂꯅꯨꯁꯦ ꯀꯌꯥꯔꯛꯅꯣꯕ ꯂꯧꯗꯦꯕꯁꯦ꯫ ꯍꯦꯛꯇ ꯄꯟꯊꯣꯛꯈꯤꯕ꯫
ꯃꯉꯣꯟꯗ ꯉꯥꯎꯔꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯒ ꯂꯩꯔꯤꯕ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯒꯅꯨꯏ ꯊꯃꯣꯏꯁꯤꯗꯅ ꯃꯥꯒꯤ ꯃꯥ ꯉꯥꯛꯇ ꯉꯥꯏꯍꯜꯂꯒ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯄꯩꯔꯅ ꯄꯩꯒꯟꯕꯤ ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ ꯑꯁꯨꯝꯅ ꯊꯣꯏꯕ ꯂꯩꯔꯥꯡꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯤ ꯑꯃꯃꯨꯛ ꯍꯣꯡꯗꯣꯛꯂꯒ ꯂꯩꯔꯥꯡꯅ ꯄꯤꯔꯛꯄ ꯍꯩꯈꯥꯁꯤꯡꯗꯨ ꯄꯥꯏ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯌꯤꯡꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯥꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯑꯌꯤꯡꯕꯤ ꯄꯩꯊꯣꯛꯂꯒ ꯀꯔꯤꯒꯤ ꯂꯥꯛꯄꯤꯔꯤꯅꯣ ꯂꯥꯛꯇ꯭ꯔꯕꯁꯨ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯦ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯊꯣꯏꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯇꯨ ꯍꯩꯈꯥꯁꯦ ꯍꯦꯛꯂꯨꯕ ꯑꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ ꯁꯥꯎꯔꯅꯣꯕ ꯏꯇꯣꯝꯇ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯏꯁꯦ ꯌꯥꯗ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯥꯎꯔꯅꯨꯁꯦ ꯃꯇꯨꯡ ꯑꯩ ꯊꯦꯡꯉꯔꯣꯏꯒꯤꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯉꯁꯤꯗꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯎꯅꯕ ꯈꯨꯗꯤꯡꯒꯤꯅꯤ ꯇꯥꯊꯣꯏꯕꯅ ꯊꯦꯡꯉꯤꯁꯦ ꯃꯤꯒꯤꯗꯤ ꯎꯅꯕꯁꯦ ꯅꯨꯄꯥꯅ ꯍꯥꯟꯅ ꯉꯥꯏꯅꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯛ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯔꯤꯁꯦ ꯑꯩ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯕꯅꯤ ꯇꯥꯊꯣꯏꯕꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯌꯤꯡꯕꯤ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯅ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯆꯤꯟꯗ ꯈꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯄꯥꯝꯖꯗꯦ ꯇꯥꯊꯣꯏꯕꯗꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯅ ꯑꯩ ꯇꯥꯊꯣꯏꯕꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯑꯣ ꯐꯔꯦ ꯅꯪꯅ ꯑꯩꯕꯨꯗꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯊꯕꯛꯅ ꯎꯠꯂꯒꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯃꯊꯛꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏꯁꯦ ꯊꯥꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯣꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯍꯩꯈꯥꯒꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯝꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯇꯍꯥ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯇꯥꯊꯣꯏꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯛ ꯑꯩꯕꯨ ꯈꯥꯡꯕꯅꯤ ꯑꯩꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯒ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ ꯑꯩ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯆꯈ꯭ꯔꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯣꯛꯇꯅ ꯅꯌꯥꯗꯨ ꯍꯤꯒꯠꯂꯒ ꯂꯩꯍꯧꯔꯣ ꯇꯥꯊꯣꯏꯕ ꯑꯩ ꯂꯥꯟꯖꯔꯦ ꯁꯦ ꯑꯩ ꯃꯇꯨꯡ ꯅꯪꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯍꯥꯏꯔꯔꯣꯏꯕ ꯁꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦꯕ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨꯕ ꯊꯣꯏꯕ ꯃꯄꯨꯛꯅꯤꯡꯗꯗꯤ ꯈꯤ ꯅꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯟꯗꯦ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯤꯡꯕꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯠꯄ ꯄꯤꯔꯝꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯀꯨꯏꯅ ꯈꯥꯝꯕꯤꯔꯅꯨ ꯑꯗꯨꯕꯨ ꯁꯤꯃꯇꯪꯗꯤ ꯅꯪꯅ ꯈꯪꯕꯤꯌꯨ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯀꯣ ꯇꯥꯊꯣꯏꯕ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤꯌꯦ ꯑꯗꯨꯅ ꯅꯪ ꯆꯠꯈꯤꯅꯨ ꯊꯣꯏꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈꯤꯅꯤꯌꯦ ꯏꯕꯦꯝꯃ ꯅꯪꯗꯨꯝ ꯑꯩ ꯅꯨꯡꯁꯤꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯃꯥꯜꯂꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩ ꯂꯩꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈꯤꯅꯤꯌꯦ ꯑꯩꯅ ꯄꯥꯜꯂꯣꯏ ꯍꯥꯏꯔꯁꯨ ꯏꯃꯥ ꯄꯥꯕꯅ ꯑꯗꯨꯝ ꯅꯝꯗꯅ ꯊꯥꯖꯈ꯭ꯔꯅꯤ ꯌꯨꯝ ꯄꯥꯟꯗꯕ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅꯁꯨ ꯌꯥꯔꯣꯏ ꯈꯪꯉꯕ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯁꯤꯒꯤ ꯈꯜꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯈꯟꯕꯅꯤ ꯑꯗꯣ ꯅꯪꯁꯤꯁꯨ ꯑꯃꯨꯛ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧ ꯄꯥꯝꯃꯨꯕ ꯑꯗꯨꯗ ꯁꯤꯔꯔꯣꯏꯁꯤꯔꯅ ꯈꯜꯂꯛꯏꯕ ꯈꯟꯕ ꯅꯠꯇꯦ ꯁꯤꯕꯒ ꯌꯥꯔꯣꯏ ꯃꯤ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯁꯦ ꯅꯪꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯕ ꯑꯣꯏꯔꯦ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯇꯨꯡꯗꯤ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯒꯅꯨꯀꯣ ꯂꯧ ꯑꯁꯤꯗ ꯏꯔꯦꯟꯖꯅ ꯐꯝꯂꯒ ꯑꯩꯅ ꯄꯨꯔꯛꯄ ꯍꯩꯈꯥꯁꯦ ꯆꯥꯔꯨꯔꯁꯤ ꯂꯧ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯂꯩꯔꯥꯡꯅ ꯄꯤꯔꯛꯄ ꯍꯩꯈꯥꯗꯨ ꯆꯥꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ ꯊꯣꯏꯕ ꯅꯨꯄꯤ ꯑꯅꯤꯃꯛ ꯀꯗꯔ ꯐꯗꯔ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯀꯣꯏꯔꯝꯃꯤ ꯐꯖꯇꯣꯟ ꯑꯌꯨꯛꯁꯤꯗ ꯋꯥꯏ ꯇꯩꯔꯝꯕꯅꯤ ꯂꯣꯏꯔꯝꯗꯥꯏ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯒ ꯈꯥꯡꯕ ꯉꯝꯗꯕꯤꯗꯣ ꯍꯧꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯅꯤꯡꯒ꯭ꯔꯥꯡ ꯐꯝꯗꯨꯅ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯌꯥꯝ ꯋꯥꯅ ꯈꯪꯂꯤ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯗꯅꯦ ꯑꯩ ꯁꯦꯜ ꯆꯪꯂꯕꯁꯨ ꯆꯪꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯁꯣꯏꯔꯔꯣꯏ ꯍꯩꯃ ꯊꯣꯛꯀꯦ ꯇꯧꯏ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯩꯕꯨꯡꯉꯣ ꯊꯣꯏꯕ ꯊꯣꯏꯕ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ ꯇꯥꯕ꯭ꯔꯥ ꯅꯅꯥꯗꯣ ꯀꯟꯗꯅ ꯂꯩꯔꯅꯨ ꯑꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯟꯕ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯅꯥꯗꯨꯗ ꯁꯤꯡꯅ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯐꯤ ꯃꯥꯡꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯣꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯥꯎꯔꯤꯡ ꯐꯩꯔꯤꯡꯅꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯥꯗꯤ ꯇꯥꯕꯣꯏꯔꯦ ꯅꯪ ꯅꯠꯇꯦ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯐꯖꯕ ꯊꯕꯛꯅꯦꯅ ꯈꯟꯕ꯭ꯔꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯂꯦꯝꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯤꯆꯤ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯅ
ꯅꯪꯅ ꯉꯥꯡꯕꯒ ꯇꯥꯅꯤꯡꯗꯦ ꯉꯥꯡꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯀꯣꯟꯅ ꯉꯥꯡꯉꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯡꯉꯨ ꯊꯣꯏꯕ ꯁꯥꯎꯔꯪꯅꯅ ꯃꯃꯥꯕꯨ ꯄꯝꯈꯠꯇꯨꯅ ꯍꯣꯏꯃꯥꯏ ꯍꯥꯏꯗ ꯑꯃꯥꯡꯁꯪ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯊꯝꯃꯤ ꯐꯖꯇꯣꯟ ꯈꯪꯆꯦꯟ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯤꯕꯣꯕꯤ ꯑꯃꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯁꯩꯇ ꯑꯣꯏꯕ ꯐꯖꯇꯣꯟ ꯇꯥꯔꯗꯨꯅ ꯍꯩ ꯈꯣꯡ ꯉꯥꯏꯍꯥꯛꯇ ꯍꯥꯝꯒꯦ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗꯅꯦ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯈꯣꯟꯖꯦꯜꯗꯣ ꯀ꯭ꯋꯥꯡ ꯃꯥꯜꯂꯤ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯁ ꯍꯧꯖꯤꯛꯇꯩꯕꯨ ꯇꯥꯟꯗꯅ ꯇꯧꯔꯤ ꯃꯤꯀꯞ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯍꯣ ꯇꯥꯕ꯭ꯔꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯡꯉꯨ ꯂꯥꯎ ꯍꯩ ꯄꯥꯄꯤꯒꯤ ꯃꯆꯥ ꯑꯃꯥꯡꯁꯒꯤ ꯀꯣꯟꯁꯤꯅ ꯊꯣꯝꯂꯛꯂꯕꯗꯤ ꯅꯇꯨ ꯊꯤ ꯈꯪꯉꯣꯏ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯊꯣꯏꯕ ꯃꯊꯟꯇ ꯂꯩꯔꯥꯡ ꯎꯅꯕ ꯂꯥꯛꯏ ꯍꯦꯟꯕꯗꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯛꯇꯦ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯎꯅꯐꯝ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯁꯨꯝ ꯊꯣꯛꯂ ꯇꯝꯂꯕꯣꯏ ꯑꯌꯤꯡꯕꯤ ꯃꯍꯥꯛ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏ ꯇꯞꯂꯤ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯣꯏꯕꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯂꯝꯕꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯂꯩꯔꯥꯡꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯍꯦꯛ ꯎꯔꯨꯔꯤ ꯂꯩꯔꯥꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦ ꯏꯇꯥ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯑꯌꯤꯡꯕꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯔꯨꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯉꯥꯟꯊꯣꯏꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯌꯥꯎꯔꯛꯇꯦ ꯂꯥꯛꯑꯣ ꯑꯩ ꯃꯤ ꯑꯃ ꯃꯁꯛ ꯇꯥꯛꯀꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯊꯣꯏꯕꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯊꯣꯏꯕ ꯑꯌꯤꯡꯕꯤ ꯎꯕꯗ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯊꯥ ꯁꯥꯅ ꯍꯣꯏꯃ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯅꯠꯇꯦ ꯑꯅꯤꯁꯤꯗ ꯀꯃꯥꯏ ꯈꯪꯅꯩꯖꯥꯠꯅꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯊꯣꯏꯕ ꯏꯕꯨꯡꯉꯣꯅ ꯑꯩꯅ ꯉꯁꯥꯏꯅ ꯗꯥꯎ ꯌꯥꯔꯣꯏꯁꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥ ꯊꯤꯄꯨ ꯉꯝꯗꯕꯤꯗꯣ ꯍꯦꯛ ꯊꯥꯡꯂꯨꯔꯗꯤ ꯑꯩꯁꯦ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤ ꯈꯪꯗꯅ ꯑꯩ ꯆꯠꯂꯔꯣꯏꯁꯤꯔꯅꯗꯤ ꯈꯟꯖꯕꯅꯤꯕ ꯃꯅꯥꯛ ꯌꯧꯔꯤ ꯊꯣꯏꯕ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯂꯩꯔꯥꯡꯅ ꯏꯇꯥ ꯇꯨ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯊꯣꯏꯕ ꯀꯧꯕꯅꯤ ꯈꯪꯅꯧ ꯇꯥ ꯊꯣꯏꯕ ꯀꯩꯅꯣ ꯅꯃꯥꯏꯗ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯩꯊꯣꯏꯗꯨꯕꯣ ꯇꯨ ꯃꯥꯁꯦ ꯈꯪꯅꯧ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯊꯣꯏꯕ ꯃꯕꯨꯛꯅꯤꯡꯗ ꯐꯖꯔꯦꯅꯦ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯕ ꯑꯣ ꯂꯣꯏꯔꯦꯗꯅ ꯊꯣꯏꯕꯅ ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯆꯤꯡꯅꯅ ꯊꯣꯏꯕꯒꯤ ꯃꯁꯛꯇꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯂꯩꯔꯥꯡ ꯊꯣꯏꯕꯅ ꯃꯃꯥꯏ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯣꯏꯕꯒꯤ ꯃꯃꯥꯏꯗ ꯄꯥꯏ ꯃꯃꯥꯏꯗꯨ ꯃꯣꯏꯔꯣꯝꯗ ꯂꯩꯁꯤꯜꯂꯛꯏ ꯂꯩꯔꯥꯡ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯑꯌꯤꯡꯕꯤꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯊꯣꯏꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯦꯞꯀꯠꯂꯒ ꯃꯆꯤꯜꯗꯨ ꯐꯩꯗꯦꯛꯑꯒ ꯀꯩꯗꯧꯔꯒꯦ ꯂꯩꯔꯥꯡ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯑꯌꯤꯡꯕꯤꯗ ꯅꯣꯛꯂꯝ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟ ꯇꯞꯂꯞꯅ ꯃꯌꯥ ꯆꯤꯛꯁꯤꯟ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯦꯝꯂꯒ ꯅꯪꯒꯤꯁꯦ ꯑꯌꯣꯜꯂꯤꯕ꯭ꯔꯣ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯗꯦ ꯊꯣꯏꯕ ꯎꯄꯥꯏ ꯂꯩꯇ ꯂꯣꯠꯂꯨꯕ ꯌꯥꯔꯣꯏ ꯈꯟ ꯃꯃꯥꯏꯗꯨ ꯆꯨꯝꯅ ꯂꯩꯔꯤ ꯑꯌꯤꯡꯕꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯇꯥ ꯊꯣꯏꯕ ꯂꯩꯔꯥꯡ ꯉꯛꯅ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯀꯩꯅꯣ ꯁꯤ ꯑꯩꯒ ꯈꯪꯅꯕ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯇꯥ ꯊꯣꯏꯕ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯣꯏ ꯑꯃꯨꯛꯇ ꯇꯞꯊꯅꯀꯣ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯝꯇ ꯇꯞꯊꯈꯣꯀꯣ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯀꯔꯤꯒꯤ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯩꯔꯥꯡ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯥꯊꯣꯏꯕ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯇꯨꯔꯦꯜ ꯑꯊꯦꯟꯕꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯒꯦ ꯇꯧꯈꯤꯕꯗꯣ ꯑꯗꯨꯛ ꯃꯥꯟꯍꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯌꯤꯡꯕꯤꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯥꯝ ꯊꯥꯖꯕ ꯎꯠꯈꯤꯕꯗꯣ ꯃꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯅꯪꯅ ꯑꯩ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯗ ꯀꯥꯈꯠꯂꯒ ꯆꯣꯡꯊꯗꯧꯅꯦꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯈꯪꯅꯔꯝꯗꯥꯏꯗꯁꯨ ꯅꯪ ꯅꯠꯇꯕ ꯀꯟꯅ ꯍꯟꯅ ꯌꯦꯡꯂꯣꯏ ꯀꯩꯅꯣꯁꯨ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ ꯑꯗꯨꯒ ꯀꯔꯤꯅꯣꯕ ꯑꯗꯨꯅ ꯂꯩꯔꯥꯡꯅ ꯏꯁ ꯀꯨꯏꯗ꯭ꯔꯤꯕꯅꯤꯀꯣ ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯒꯅꯨ ꯑꯗꯨ ꯑꯗꯥ ꯂꯨꯍꯣꯡꯉꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯈꯤꯕꯗோ ꯅꯪꯗꯤ ꯄꯨꯝꯅꯃꯛꯇꯣ ꯅꯍꯥꯟ ꯑꯣꯏꯔꯝꯃꯕ ꯊꯣꯏꯕꯅ ꯅꯣꯏ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩꯅ ꯅꯕꯥꯅꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯅꯗꯦ ꯅꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯅꯨꯡꯁꯤ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯌꯤꯡꯕꯤꯅ ꯑꯩꯗꯤ ꯆꯥꯊꯣꯛ ꯌꯦꯟꯅꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯉꯣꯟꯗꯁꯨ ꯂꯩꯒꯅꯤ ꯂꯩꯔꯥꯡꯅ ꯑꯌꯤꯡꯕꯤꯗꯒꯤꯗꯤ ꯑꯩꯅ ꯍꯥꯜꯂꯝꯒꯅꯤ ꯈꯪꯅꯔꯛꯄ ꯑꯗꯨꯅ ꯃꯥꯗꯤ ꯑꯔꯥꯏꯕꯅꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤ ꯑꯗꯨꯅ ꯇꯥꯊꯣꯏꯕ ꯅꯪ ꯑꯩ ꯂꯧꯗꯕ ꯌꯥꯔꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯊꯣꯏꯕꯒꯤ ꯌꯦꯠꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯌꯤꯡꯕꯤꯁꯨ ꯑꯗꯨꯝꯅ ꯂꯩꯔꯥꯡꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯊꯣꯏꯕꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯈꯪꯅꯕ ꯀꯨꯏꯗꯕ ꯑꯩ ꯈꯪꯗꯦ ꯑꯩ ꯑꯣꯏꯅ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃ ꯀꯔꯤꯅꯣ ꯑꯃꯗꯃꯨꯛ ꯆꯤꯡꯅꯔꯤꯁꯤꯕꯨ ꯍꯩꯃ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯀꯣꯛ ꯉꯥꯎ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ
ꯂꯩꯔꯥꯡꯅ ꯑꯍꯤꯡꯕꯤ ꯂꯦꯝꯅ ꯇꯣꯛꯅꯁꯤ ꯇꯥ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛꯎ ꯃꯍꯥꯛ ꯑꯩꯒ ꯈꯪꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯃꯥꯅꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯅꯪ ꯌꯦꯜꯂꯛꯀꯅꯨ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕꯗ ꯀꯨꯏꯕ ꯀꯨꯏꯗꯕ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯇꯥ ꯊꯣꯏꯕꯗ ꯂꯩꯒꯅꯤ ꯃꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯍꯤꯡꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯈꯣꯟꯅ ꯀꯟꯕ ꯉꯥꯡꯅꯤꯡꯗꯦ ꯑꯩꯒꯤ ꯅꯨꯄꯥ ꯆꯤꯡꯂꯤꯕꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯆꯤꯡꯒꯅꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯁꯦ ꯑꯩ ꯇꯜꯂꯤ ꯃꯍꯥꯛꯁꯦ ꯇꯥ ꯊꯣꯏꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯗꯧꯕ ꯃꯤꯁꯛꯇꯨꯅꯤ ꯃꯁꯦ ꯃꯁꯥꯃꯛꯀꯤ ꯆꯤꯟꯕꯥꯜꯅꯁꯨ ꯏꯐꯝꯗ ꯍꯥꯏꯈ꯭ꯔꯕ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯥꯝ ꯅꯪꯅ ꯌꯦꯠꯄ ꯄꯤꯔꯛꯑꯅꯨ ꯀꯔꯤꯅꯣꯃꯦ ꯆꯤꯡꯅꯒꯅꯨ ꯑꯩ ꯅꯥꯏ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯁꯨꯝ ꯆꯤꯡꯉꯤ ꯈꯨꯗꯥꯡꯇ ꯇꯧꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯑꯩ ꯏꯁꯥꯁꯦ ꯍꯥꯏꯔꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯠꯇꯦ ꯊꯥꯗꯣꯛꯇꯣꯏꯁꯤ ꯑꯌꯤꯡꯕꯤꯅꯤ ꯃꯥ ꯊꯥꯗꯣꯛ ꯍꯥꯏꯌꯨ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯄꯤꯊꯣꯛꯈꯤꯗꯧꯕ ꯅꯨꯄꯤꯗꯣ ꯑꯩ ꯅꯠꯇꯦ ꯂꯩꯔꯥꯡꯗ ꯍꯥꯏ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯈꯣ ꯑꯩꯅ ꯕꯥꯔꯤꯃꯛꯅꯦ ꯅꯨꯡꯁꯤꯌꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯂꯣꯏꯅ ꯅꯨꯡꯁꯤ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯅꯧ ꯑꯩ ꯅꯣꯏꯅ ꯀꯟꯅ ꯀꯟꯅ ꯆꯤꯡꯕꯗ ꯏꯁꯥꯁꯦ ꯐꯩꯗꯦꯛꯂꯒ ꯖꯨꯒꯣꯠ ꯑꯃ ꯆꯥꯔꯔꯣꯏꯃꯤ ꯇꯥꯗꯦ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯕꯕꯨ ꯆꯤꯡꯂꯤ ꯇꯁꯦꯡꯅ ꯑꯗꯨꯝꯅ ꯀꯟꯅ ꯆꯤꯡꯕꯗꯨꯗ ꯊꯣꯏꯕ ꯁꯌꯦꯡ ꯇꯨꯅꯔꯛꯇꯨꯅ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯃꯤꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯅꯣꯏꯒꯤ ꯊꯣꯛꯄ ꯄꯪꯆꯤꯡꯗ ꯆꯤꯡꯅꯔꯒ ꯂꯩ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯆꯤꯡꯗꯗꯤ ꯆꯤꯡꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯂꯩꯔꯥꯡꯁꯨ ꯁꯥꯎꯅ ꯆꯤꯡꯗꯗꯤ ꯀꯩꯅꯣ ꯃꯤꯅ ꯃꯟꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯑꯩꯁꯦ ꯅꯕꯥꯅꯤꯒꯤꯅꯤ ꯅꯕꯥꯅꯤꯁꯦ ꯑꯩꯒꯤꯅꯤ ꯑꯌꯤꯡꯕꯤ ꯄꯩꯊꯣꯛꯂꯒ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕ ꯉꯝꯂꯣꯏ ꯂꯩꯔꯥꯡꯅ ꯑꯩꯁꯨ ꯑꯇꯩ ꯌꯦꯟꯅꯕꯗꯤ ꯉꯝꯒꯅꯤ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕꯗꯤ ꯉꯝꯂꯣꯏ ꯊꯣꯏꯕ ꯁꯥꯎꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯈꯨꯠꯁꯤꯅ ꯈꯧꯔꯤꯁꯤꯗ ꯀꯟꯅ ꯃꯦꯜꯂꯒ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯈꯨꯠꯇꯨꯅ ꯈꯧꯔꯤꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯃꯦꯠꯆꯤꯜꯂꯤ ꯌꯥꯝ ꯃꯥꯜꯂꯤ ꯃꯇꯧꯗꯨ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯄꯥꯈꯠꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯂꯒ ꯇꯥ ꯊꯣꯏꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯑꯩ ꯑꯃꯨꯛ ꯈꯥꯎꯒꯅꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯕ ꯅꯣꯏꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯀꯩꯗ ꯅꯨꯡꯁꯤꯔꯤꯅꯣ ꯑꯌꯤꯡꯕꯤꯅ ꯇꯥ ꯊꯣꯏꯕ ꯅꯈꯧꯔꯤ ꯎꯇꯣꯡꯗꯣ ꯀꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯂꯩꯔꯥꯡꯅ ꯇꯥ ꯊꯣꯏꯕ ꯁꯤ ꯀꯥꯟꯅ ꯇꯧꯒꯅꯨ ꯅꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯁꯣꯔ ꯐꯨꯠꯕ ꯇꯥꯔꯤꯕ ꯄꯨꯔꯥ ꯒꯙꯥ ꯑꯣꯜꯂꯦ ꯑꯅꯤꯁꯤ ꯊꯣꯏꯕꯒꯤ ꯀꯗꯔꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯁꯦꯡꯂꯕꯣꯏꯗ ꯈꯜꯂꯤ ꯊꯥꯗꯣꯛꯀꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯅꯆꯤꯜ ꯅꯅꯥꯎꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯌꯨ ꯑꯩ ꯅꯕꯥꯅꯤꯕꯨ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯒꯅꯤ ꯅꯕꯥꯅꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯑꯌꯤꯡꯕꯤꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯒꯨꯝꯁꯨ ꯇꯧ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯂꯩꯔꯥꯡꯅ ꯑꯍꯤꯡꯕꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯍꯥꯏꯐꯝ ꯈꯪꯗ ꯑꯃꯅ ꯑꯃꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯊꯣꯏꯕ ꯈꯧꯔꯤ ꯄꯥꯏꯁꯤꯟꯅꯔꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯊꯔꯛꯇꯨꯅ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡ ꯅꯣꯛꯐꯦꯠꯇꯧꯅ ꯍꯥꯏꯔꯛꯏ ꯌꯥꯅꯔꯦꯀꯣ ꯅꯕꯥꯅꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯎꯄꯥꯏ ꯂꯩꯇ ꯊꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯊꯣꯏꯕꯅ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯛꯄꯗꯤ ꯌꯥꯅꯤꯡꯉꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯂꯥꯎ ꯀꯥꯟꯗꯦ ꯅꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯁꯝꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯆꯦꯜꯂꯗꯧꯅꯤ ꯀꯗꯥꯏꯅꯣꯅꯦ ꯅꯈꯨꯠꯁꯤꯡꯗꯣ ꯄꯤꯔꯛꯑꯣꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯥꯅ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯅꯥꯛ ꯌꯦꯠꯇ ꯅꯥꯝꯃ ꯁꯝꯂꯒ ꯈꯖꯤꯛ ꯇꯞꯅ ꯆꯦꯜꯂꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯁꯨ ꯅꯥꯀꯟꯗ ꯇꯞꯂꯤ ꯆꯦꯟꯕ ꯌꯥꯎꯔꯤ ꯊꯣꯏꯕ ꯅꯣꯛꯐꯦꯠꯇꯧꯅ ꯑꯩꯈꯣꯏ ꯃꯥ ꯃꯣꯏꯕꯨꯡ ꯃꯥꯟꯕꯤꯗꯨꯒꯤ ꯃꯅꯝꯁꯦ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯏꯅꯦ ꯄꯨꯔꯥ ꯃꯩꯅꯤ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯁꯦ ꯑꯍꯨꯝꯗꯣ ꯑꯗꯨꯃꯛ ꯄꯨꯂꯞ ꯆꯦꯜꯂꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯋꯥ ꯉꯥꯡꯅꯗꯦ ꯑꯃꯅ ꯑꯃꯗ ꯌꯦꯡꯕꯁꯨ ꯇꯧꯗꯦ ꯊꯣꯏꯕ ꯃꯇꯥꯎ ꯃꯅꯤꯒꯤꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯇꯧꯔꯛꯂꯕꯅꯤ ꯃꯅꯤ ꯃꯇꯥꯎ ꯂꯥꯛꯄ ꯎꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯔꯤ ꯂꯩꯔꯦ ꯏꯇꯥꯎ ꯅꯪꯒꯤ ꯌꯨꯝꯁꯤꯅ ꯈꯔ ꯀꯣꯝꯂꯤ ꯍꯦꯟꯕꯒꯤꯗꯤ ꯌꯥꯝ ꯆꯤꯜꯂꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤꯁꯤꯗ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤ ꯃꯅꯤ ꯊꯣꯏꯕꯒꯤ ꯅꯥꯛꯌꯦꯠꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡ ꯀꯅꯥꯅꯣ ꯃꯣꯏ ꯑꯅꯤꯅ ꯃꯣꯏ ꯑꯅꯤꯁꯤꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯦꯜꯂꯛꯂꯕꯅꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤꯅꯤ ꯏꯇꯥꯎ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯗꯣ ꯃꯅꯤ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤꯒ ꯈꯪꯈꯤꯗ꯭ꯔꯦ ꯇꯤꯡꯉꯛ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯅ ꯑꯗꯨ ꯏꯇꯥꯎ ꯅꯪꯅ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯈꯔ ꯑꯃꯨꯛꯇ ꯇꯝꯂꯨꯁꯨ ꯃꯅꯤ ꯇꯤꯡꯉꯛ ꯂꯦꯞꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯗꯤ ꯑꯅꯤꯒ ꯍꯥꯏꯖꯔꯣꯏ ꯑꯃꯕꯨ ꯐꯪꯂꯗꯤ ꯌꯥꯔꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯨꯝꯕꯒꯤ ꯂꯩꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯟꯇꯅ ꯁꯥꯈꯤ ꯑꯩꯗꯨ ꯅꯨꯄꯤ ꯑꯅꯤꯒ ꯁꯨꯝꯖꯔꯣꯏ ꯑꯃꯈꯛꯅꯤ ꯁꯨꯝꯗꯣꯏꯁꯤ ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ ꯅꯪ ꯑꯃ ꯅꯨꯄꯤ ꯐꯪꯂꯛꯇꯕꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧ ꯑꯩꯕꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯍꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯅꯨꯄꯤ ꯂꯧꯕꯗꯤ ꯁꯛ ꯐꯖꯔꯨꯕ ꯊꯃꯣꯏ ꯁꯦꯡꯂꯨꯕ ꯑꯁꯤꯅ ꯂꯧꯕ ꯐꯪꯂꯤꯕꯅꯤ
ꯅꯪ ꯁꯣꯏꯗꯧꯅ ꯊꯃꯣꯏ ꯁꯦꯡꯕ ꯇꯝꯃꯨ ꯋꯥꯍꯩꯗꯨꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯊꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯄꯥꯎꯗꯨ ꯃꯅꯤ ꯆꯠꯇꯨꯅ ꯐꯖꯇꯣꯟꯗ ꯇꯝꯂꯨꯔꯦ ꯇꯝꯂꯤꯕ ꯄꯥꯎꯗꯨꯗ ꯐꯖꯇꯣꯟ ꯂꯩꯕ ꯌꯥꯗ ꯃꯅꯤ ꯍꯣꯏꯗ ꯆꯦꯜꯂꯛꯇꯨꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯝꯂꯝꯕꯁꯤꯗ ꯐꯖꯇꯣꯟ ꯉꯛꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯅꯤꯌꯦ ꯅꯕꯥꯅꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯄꯨꯂꯞ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯈꯨꯝꯗꯦ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊ ꯇꯨꯃꯤꯟ ꯐꯝꯃꯤ ꯐꯖꯇꯣꯟ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯕꯨꯡꯉꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯠꯇꯦ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯃꯁꯥꯅꯒ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯛꯂꯕꯗꯤ ꯅꯌꯥ 3-4 ꯍꯧꯔꯤꯕꯗꯣ ꯃꯕꯨꯡ ꯃꯧꯄꯥꯅ ꯂꯣꯏꯅ ꯁꯠꯄꯤꯈꯤꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯛꯎ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥ ꯀꯣꯏ ꯏꯁꯥ ꯌꯥꯅꯔꯒ ꯂꯥꯛꯆꯕꯅꯤ ꯏꯔꯥꯡ ꯀꯔꯤꯁꯨ ꯊꯣꯛꯂꯣꯏ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯥ ꯑꯌꯤꯡꯕꯤ ꯂꯩꯔꯥꯡ ꯏꯃꯥꯗ ꯈꯣꯏꯔꯝꯃꯨ ꯂꯥꯎ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯐꯤꯖꯤꯅ ꯃꯀꯣꯛ ꯈꯨꯝꯖꯤꯟ ꯃꯅꯦꯝꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯐꯖꯇꯣꯟ ꯅꯣꯛꯂꯒ ꯌꯥꯔꯦ ꯍꯧꯒꯠꯆꯔꯣ ꯅꯨꯡꯉꯥꯏꯗꯀꯣ ꯑꯃꯨꯛꯇ ꯏꯃꯧ ꯑꯅꯤ ꯐꯪꯂꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯅ ꯂꯥꯛꯂꯔꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅ ꯅꯍꯥꯟꯋꯥꯏ ꯆꯥꯝꯃꯒꯤ ꯃꯄꯨ ꯍꯪꯂꯝꯂꯤꯕꯗꯨꯒꯤ ꯃꯔꯝ ꯆꯥꯎꯅ ꯂꯩꯔꯝꯃꯦꯗꯅ ꯑꯧ ꯏꯃꯥ ꯅꯃꯧ ꯐꯖꯕꯤ ꯑꯅꯤꯁꯦ ꯑꯃ ꯂꯧꯔꯒ ꯑꯃ ꯂꯧꯗꯕꯗ ꯅꯨꯡꯉꯥꯏꯇꯦ ꯈꯟ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯧꯒꯦ ꯈꯟꯕꯒꯤ ꯏꯃꯥꯗ ꯆꯥꯝꯃꯒꯤ ꯃꯄꯨꯗꯨꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯒꯤ ꯍꯪꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯗꯨꯅ ꯆꯥꯝꯃꯒꯤ ꯃꯄꯨꯃꯛ ꯑꯣꯏꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯅꯨꯄꯥ ꯐꯥꯎꯗꯤ ꯑꯣꯏꯕ ꯐꯪꯖꯔꯦꯗꯅ ꯋꯥꯍꯩꯗꯨꯅ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯤ ꯄꯨꯟꯁꯤꯒꯤ ꯈꯠꯅ ꯆꯩꯅꯇꯧꯗ ꯅꯨꯡꯁꯤꯅꯅ ꯏꯄꯨꯔꯣꯏꯕ ꯏꯅꯦꯝ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯁꯤꯕꯨ ꯍꯔꯥꯎ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯁꯤ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯣꯛꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯈꯤꯁꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤ ꯑꯩꯒꯤ ꯃꯒꯨꯟ ꯑꯣꯏꯍꯟꯁꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂ ꯇꯝꯂꯝꯂꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯦꯟꯊꯣꯛꯂꯁꯤ